NUPI sijinnagadaba tangaifadaba vitamin amasung mineralsing. ꯑꯩꯈꯣꯏꯒꯤ ꯍꯛꯁꯦꯜꯕꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯐꯒꯠꯍꯟꯅꯕꯒꯤ ꯃꯔꯨ ꯑꯣꯏꯕ ꯄꯥꯝꯕꯩꯗꯤ ꯅ꯭ꯌꯨꯇ꯭ꯔꯤꯑꯦꯟꯠ ꯑꯃꯗꯤ ꯃꯤꯅꯔꯦꯜ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯕ ꯆꯤꯟꯖꯥꯛꯁꯤꯡ ꯆꯥꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯛꯁꯦꯜ ꯑꯃꯁꯨꯡ ꯅꯥꯗ ꯌꯦꯛꯇꯕꯒꯤ ꯐꯤꯚꯝꯕꯨ ꯃꯦꯟꯇꯦꯟ ꯇꯧꯕꯗ ꯚꯤꯇꯥꯃꯤꯟ ꯑꯃꯁꯨꯡ ꯃꯤꯅꯔꯦꯜꯁꯤꯡꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯏ꯫ ꯅꯨꯄꯤ ꯑꯃꯒꯤ ꯍꯛꯆꯥꯡꯅ ꯐꯤꯖꯤꯀꯦꯜ, ꯃꯦꯟꯇꯦꯜ ꯑꯃꯗꯤ ꯍꯣꯔꯃꯣꯟꯒꯤ ꯑꯣꯏꯕ ꯑꯍꯣꯡꯕ ꯀꯌꯥꯃꯔꯨꯝ ꯃꯥꯌꯣꯛꯅꯩ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯗ ꯑꯀꯛꯅꯕ ꯅ꯭ꯌꯨꯇ꯭ꯔꯤꯑꯦꯟꯠꯁꯤꯡ ꯃꯊꯧ ꯇꯥꯍꯜꯂꯤ꯫ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯃꯊꯧ ꯇꯥꯕ ꯅ꯭ꯌꯨꯇ꯭ꯔꯤꯑꯦꯟꯠ ꯑꯃꯁꯨꯡ ꯃꯤꯅꯔꯦꯜꯁꯤꯡꯒ ꯈꯣꯝꯖꯤꯟꯕꯤ ꯃꯃꯥ ꯑꯃꯒ ꯅꯠꯇ꯭ꯔꯒ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯈꯝꯂꯕ ꯅꯨꯄꯤ ꯑꯃꯗ ꯃꯊꯧ ꯇꯥꯕ ꯆꯥꯡꯒ ꯈꯦꯠꯅꯕ ꯌꯥꯏ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯁꯄ꯭ꯂꯤꯃꯦꯟꯠ ꯁꯤꯖꯤꯟꯅꯕ ꯃꯊꯧ ꯇꯥꯕ ꯌꯥꯏ, ꯑꯗꯨꯒ ꯑꯇꯣꯞꯄ ꯈꯔꯗꯤ ꯃꯁꯥꯒꯤ ꯃꯊꯧ ꯇꯥꯔꯤꯕ ꯅ꯭ꯌꯨꯇ꯭ꯔꯤꯑꯦꯟꯠꯁꯤꯡꯒꯤ ꯆꯥꯡ ꯍꯛꯆꯥꯡꯗ ꯑꯗꯨꯝ ꯌꯥꯎꯖꯕ ꯌꯥꯏ꯫ ꯑꯗꯨꯃꯛꯅ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯅꯣꯡꯃꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯚꯤꯇꯥꯃꯤꯟ ꯑꯃꯁꯨꯡ ꯃꯤꯅꯔꯦꯜꯁꯤꯡꯒꯤ ꯗꯣꯁ ꯑꯗꯨ ꯐꯪꯕ ꯍꯥꯏꯕꯁꯤꯗꯤ ꯇꯉꯥꯏ ꯐꯗꯦ꯫ ꯅꯨꯄꯤꯁꯤꯡꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯃꯊꯧ ꯇꯥꯕ ꯅꯠꯇ꯭ꯔꯒ ꯁꯤꯖꯤꯟꯅꯒꯗꯕ ꯃꯔꯨꯑꯣꯏꯕ ꯚꯤꯇꯥꯃꯤꯟ ꯑꯃꯁꯨꯡ ꯃꯤꯅꯔꯦꯜꯁꯤꯡꯒꯤ ꯃꯔꯝꯗ ꯈꯔ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ, ꯚꯤꯇꯥꯃꯤꯟ ꯗꯤ꯫ ꯚꯤꯇꯥꯃꯤꯟ ꯗꯤ ꯑꯁꯤ ꯏꯝꯃ꯭ꯌꯨꯅꯤꯇꯤ ꯐꯒꯠꯍꯟꯕ, ꯁꯔꯨ ꯃꯁꯥ ꯐꯍꯟꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯜ ꯁꯦꯜꯁꯤꯡꯒꯤ ꯗꯦꯚꯦꯂꯞꯃꯦꯟꯠꯇ ꯃꯇꯦꯡ ꯄꯥꯡꯕ ꯐꯦꯠ ꯁꯣꯂꯨꯕꯜ ꯚꯤꯇꯥꯃꯤꯟ ꯑꯃꯅꯤ꯫ ꯃꯁꯤ ꯎꯟꯁꯥꯅ ꯅꯨꯃꯤꯠ ꯃꯉꯥꯜꯗ ꯑꯦꯛꯁꯄꯣꯖ ꯇꯧꯕ ꯃꯇꯝꯗ ꯄꯨꯊꯣꯛꯏ꯫ ꯅꯨꯃꯤꯠ ꯃꯉꯥꯜ ꯈꯛꯇꯪ ꯅꯠꯇꯅ ꯚꯤꯇꯥꯃꯤꯟ ꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯕ ꯆꯤꯟꯖꯥꯛꯁꯤꯡꯁꯨ ꯍꯥꯏꯔꯤꯕ ꯑꯦꯁꯦꯟꯁꯤꯌꯦꯜ ꯅ꯭ꯌꯨꯇ꯭ꯔꯤꯑꯦꯟꯠ ꯑꯁꯤꯒꯤ ꯐꯪꯐꯝ ꯑꯐꯕ ꯄꯣꯠꯂꯝ ꯑꯣꯏꯕ ꯌꯥꯏ꯫ ꯑꯀꯛꯅꯕ ꯐꯤꯚꯝꯁꯤꯡꯗ ꯗꯣꯛꯇꯔ ꯅꯠꯇ꯭ꯔꯒ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯣꯐꯦꯁꯅꯦꯜꯅ ꯄ꯭ꯔꯦꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒꯗꯤ ꯁꯄ꯭ꯂꯤꯃꯦꯟꯠ ꯁꯤꯖꯤꯟꯅꯕ ꯌꯥꯏ꯫ ꯁꯄ꯭ꯂꯤꯃꯦꯟꯠ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯚꯤꯇꯥꯃꯤꯟ ꯗꯤ ꯇꯣꯛꯁꯤꯁꯤꯇꯤ ꯇꯧꯍꯜꯂꯤ, ꯃꯁꯤꯅ ꯑꯇꯣꯞꯄ ꯍꯦꯜꯊ ꯀꯝꯄ꯭ꯂꯤꯃꯦꯟꯠꯁꯤꯡ ꯃꯆꯥ ꯄꯣꯛꯍꯜꯂꯛꯄ ꯌꯥꯏ꯫ ꯑꯅꯤꯁꯨꯕꯗ, ꯚꯤꯇꯥꯃꯤꯟ ꯁꯤ꯫ ꯚꯤꯇꯥꯃꯤꯟ ꯗꯤꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯚꯤꯇꯥꯃꯤꯟ ꯁꯤ ꯑꯁꯤꯗꯤ ꯑꯦꯟꯇꯤꯑꯣꯛꯁꯤꯗꯦꯟꯠ ꯌꯥꯎꯕ ꯋꯥꯇꯔ ꯁꯣꯂꯨꯕꯜ ꯚꯤꯇꯥꯃꯤꯟ ꯑꯃꯅꯤ꯫ ꯑꯦꯟꯇꯤꯑꯣꯛꯁꯤꯗꯦꯟꯠ ꯑꯁꯤꯅ ꯐ꯭ꯔꯤ ꯔꯦꯗꯤꯀꯦꯜ ꯗꯦꯃꯦꯖ, ꯏꯟꯐꯦꯛꯁꯟꯁꯤꯡ ꯑꯃꯗꯤ ꯀ꯭ꯔꯣꯅꯤꯛ ꯗꯤꯖꯤꯖꯁꯤꯡ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯏ꯫ ꯀꯣꯚꯤꯗ-19ꯒꯤ ꯏꯟꯐꯦꯛꯁꯟ ꯔꯦꯠ ꯋꯥꯡꯂꯤꯉꯩ ꯑꯃꯗꯤ ꯂꯥꯏꯆꯠ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯁꯦꯜꯗ ꯆꯩꯊꯦꯡ ꯄꯤꯔꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗꯗꯤ ꯏꯝꯃ꯭ꯌꯨꯅꯤꯇꯤ ꯐꯒꯠꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯕꯨ ꯑꯅꯥꯕꯁꯤꯡꯗꯒꯤ ꯂꯥꯞꯊꯣꯛꯍꯟꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯆꯤꯟꯖꯥꯛꯁꯤꯡ ꯆꯥꯕ ꯃꯔꯨ ꯑꯣꯏ, ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯃꯔꯝꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯚꯤꯇꯥꯃꯤꯟ ꯁꯤꯒꯨꯝꯕ ꯅ꯭ꯌꯨꯇ꯭ꯔꯤꯑꯦꯟꯠꯁꯤꯡ ꯑꯁꯤ ꯃꯔꯨ ꯑꯣꯏ꯫ ꯍꯥꯏꯔꯤꯕ ꯇꯉꯥꯏꯐꯗ꯭ꯔꯕ ꯅ꯭ꯌꯨꯇ꯭ꯔꯤꯑꯦꯟꯠ ꯑꯁꯤꯒꯤ ꯐꯪꯐꯝ ꯑꯣꯏꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡꯗꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ, ꯕ꯭ꯔꯣꯀꯣꯂꯤ, ꯃꯣꯔꯣꯛ ꯑꯉꯥꯡꯕ ꯑꯃꯁꯨꯡ ꯑꯁꯪꯕ, ꯀꯤꯋꯤ ꯐ꯭ꯔꯨꯠꯁ ꯑꯃꯗꯤ ꯑꯇꯣꯞꯄꯁꯤꯡ ꯄꯟꯕ ꯌꯥꯏ꯫ ꯑꯍꯨꯝꯁꯨꯕꯗ, ꯐꯣꯂꯦꯠ꯫ ꯐꯣꯂꯦꯠ ꯑꯁꯤꯁꯨ ꯋꯥꯇꯔ ꯁꯣꯂꯨꯕꯜ ꯕꯤ ꯚꯤꯇꯥꯃꯤꯟ ꯑꯃꯅꯤ꯫ ꯃꯁꯤ ꯑꯁꯪꯕ ꯃꯅꯥ ꯆꯥꯒꯗꯕ ꯃꯅꯥ-ꯃꯁꯤꯡꯁꯤꯡ ꯑꯃꯗꯤ ꯑꯀꯛꯅꯕ ꯎꯍꯩꯁꯤꯡꯗꯒꯤ ꯐꯪꯏ꯫ ꯃꯁꯥ ꯐꯕ ꯔꯦꯗ ꯁꯦꯜꯁꯤꯡ ꯑꯃꯗꯤ DNA ꯁꯦꯝꯕꯗ ꯍꯥꯏꯔꯤꯕ ꯚꯤꯇꯥꯃꯤꯟ ꯑꯁꯤꯅ ꯃꯔꯨ ꯑꯣꯏꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯏ꯫ ꯎꯟꯁꯥ ꯑꯃꯁꯨꯡ ꯁꯝꯒꯨꯝꯕ ꯁꯦꯜ ꯑꯃꯁꯨꯡ ꯇꯤꯁꯨ ꯒ꯭ꯔꯣꯊꯇꯁꯨ ꯃꯁꯤꯅ ꯃꯇꯦꯡ ꯄꯥꯡꯏ꯫ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯅ ꯐꯣꯂꯦꯠ ꯑꯁꯤ ꯑꯀꯛꯅꯕ ꯃꯈꯜꯒꯤ ꯕꯔꯊ ꯗꯤꯐꯦꯛꯠꯁꯤꯡ ꯑꯃꯁꯨꯡ ꯑꯦꯕꯅꯣꯔꯃꯦꯂꯤꯇꯤꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏꯕ ꯑꯦꯁꯦꯟꯁꯤꯌꯦꯜ ꯅ꯭ꯌꯨꯇ꯭ꯔꯤꯑꯦꯟꯠ ꯑꯃꯅꯤ꯫ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯌꯥꯝꯕ ꯐꯣꯂꯦꯠ ꯆꯥꯕ ꯃꯊꯧ ꯇꯥꯏ, ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯗꯣꯛꯇꯔ ꯀꯟꯁꯜꯠ ꯇꯧꯒꯗꯕꯅꯤ꯫ ꯃꯔꯤꯁꯨꯕꯗ, ꯑꯥꯏꯔꯟ꯫ ꯍꯛꯆꯥꯡꯒꯤ ꯃꯔꯨꯑꯣꯏꯕ ꯐꯪꯁꯟ ꯀꯌꯥꯗ ꯑꯥꯏꯔꯟꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯏ꯫ ꯂꯪꯁꯇꯒꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯈꯨꯗꯤꯡꯃꯛꯇ ꯑꯣꯛꯁꯤꯖꯦꯟ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯔꯦꯗ ꯕ꯭ꯂꯗ ꯁꯦꯜꯗ ꯌꯥꯎꯕ ꯄ꯭ꯔꯣꯇꯤꯟ ꯑꯃ ꯑꯣꯏꯔꯤꯕ ꯍꯦꯃꯣꯒ꯭ꯂꯣꯕꯤꯟ ꯁꯦꯝꯕꯗ ꯁꯤꯖꯤꯟꯅꯕꯒꯤ ꯃꯊꯛꯇ ꯃꯥꯏꯑꯣꯒ꯭ꯂꯣꯕꯤꯟ ꯄꯨꯊꯣꯛꯄꯗꯁꯨ ꯃꯁꯤꯅ ꯃꯇꯦꯡ ꯄꯥꯡꯏ꯫ ꯃꯥꯏꯑꯣꯒ꯭ꯂꯣꯕꯤꯟ ꯍꯥꯏꯕꯁꯤ ꯃꯁꯜꯗ ꯑꯣꯛꯁꯤꯖꯦꯟ ꯐꯪꯍꯟꯕ ꯄ꯭ꯔꯣꯇꯤꯟ ꯑꯃꯅꯤ꯫ ꯃꯤꯅꯔꯦꯜ ꯑꯁꯤ ꯋꯥꯠꯄꯅ ꯀꯥ ꯍꯦꯟꯅ ꯆꯣꯛꯊꯕ ꯑꯃꯗꯤ ꯁꯣꯟꯊꯕ ꯇꯧꯍꯟꯕ ꯌꯥꯏ꯫
का हेंजिल्लबा केससिंगददी मसीना निंसा होनबा वाबा लै नत्रगा चिंदा इन्फ्लेम तौदुना पोंखतपा तौहनबा याय नत्रगा एनीमिया गुंबा फिवमसु ओइहलकपा याय। मंगा सुबदा कैल्शियम अखोइगी हक्चांगी सरू अमदी या मसा फना थंबदा कैल्शियमना अचौबा थौदांग अमा लौई। मसीदा नतना ई उतोंगसिंग नर्वसिंग हार्मोनसिंग अमसुंग अतै कया मैनेज तौबदसु मसीना मतेंग पांगी। अदुना कैल्शियम वाटपना मसल सोंथबा नाबा अमदी तांगदा नाबा याउना हक्सेल की खुदोंचादबा कया लाखनबा ngami। फिबम सोक्सिल्लबा केससिंगददी अमदी मतम सांगना लायेंग थोक्तना थमलबदी मसीना ऑस्टियोपोरोसिस कौबा बोन मिनरल डेंसिटी हंथरकपगी कंडीशन अमा ओहेलकपा याय मसी कॉर्निक ओइना लैबा याय। तरुक सुबदा मैग्नीशियम मैग्नीशियम हाइबसी हक्सांग फना थंबदा मतेंग पांगबा मैक्रोन्यूट्रिएंट्सिंग की मनुंगदा अमनी। मसीना हार्ट मसा फहनबदा नतना स्ट्रेस मैनेज तौबा तुम्बगी साइकिल निंगथीना रेगुलेट तौबदसु मतेंग पांगी अमदी इम्यूनिटी सु फगतहल्ली। मिनरल असि वाटपा मियोइसिंग तोइना कोकचिकपा अमदी ओनिंगबा याय मसल नाबा याय अमदी चानिंग थकनिंगबा फाउदबा याय अमदी हक्सांग सोंथबा अमदी चोकथबा फाउबा याय। नेशनल एकेडमी ऑफ साइंसेस की इंस्टीट्यूट ऑफ मेडिसिन ना रेकमेंड तौबगी मतुंग इन्ना चाही 38 अमसुंग 38 की मथक्ता लैबा नुपी सिंगना नोमगी मैग्नीशियम 94 मिलीग्राम 410 चागदबनी हाइरी।